ꯊꯥ ꯑꯁꯤꯒꯤ 18ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ ꯑꯁꯤ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯌꯦꯡꯂꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯤꯈꯜꯅꯤ ꯍꯥꯏꯅ ꯏꯟꯗꯤꯌꯟ ꯅꯦꯁꯅꯦꯜ ꯗꯤꯚꯦꯂꯞꯃꯦꯟꯇꯦꯜ ꯏꯟꯀ꯭ꯂꯨꯁꯤꯚ ꯑꯦꯂꯥꯏꯟꯁ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯀꯟꯚꯦꯅꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯁꯥꯟꯇꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯕꯤꯇꯤ ꯔꯣꯗꯇ ꯂꯩꯕ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁꯥꯟꯇꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯅ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔꯗ ꯊꯥꯗꯣꯛꯂꯤꯕ ꯃꯤꯔꯦꯞ ꯑꯅꯤꯃꯛ ꯐ꯭ꯔꯤ ꯑꯦꯟड ꯐꯦꯌꯔ ꯃꯤꯈꯜ ꯊꯦꯡꯅꯒꯅꯤ ꯃꯤꯈꯜꯗ ꯀꯔꯞꯁꯟ ꯇꯧꯔꯒ ꯚꯣꯇꯔ ꯂꯩꯔꯣꯏ ꯆꯥꯛꯆꯥ ꯍꯩꯖꯥꯅꯕ ꯑꯃꯗꯤ ꯁꯦꯜ ꯌꯦꯟꯗꯅ ꯃꯤꯈꯜ ꯑꯁꯤ ꯊꯦꯡꯅꯒꯅꯤ ꯃꯁꯤꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯍꯥꯟꯕ ꯑꯣꯏꯒꯅꯤ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯈꯜꯒꯤ ꯃꯤꯇꯤꯡ ꯆꯠꯄꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯕ ꯃꯤꯈꯜꯒꯤ ꯕꯣꯠ ꯈꯣꯝꯕ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯕ ꯑꯁꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯤꯠ ꯁꯍꯥ ꯑꯃꯗꯤ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ ꯅꯠꯇꯕꯗꯤ ꯆꯠꯈꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯏꯁꯥꯕꯨꯗꯤ ꯂꯩꯖꯗꯦ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯗꯨ ꯂꯩꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯔꯤꯕꯁꯤꯡꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯑꯩ ꯄꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗ ꯃꯈꯣꯏꯅ ꯍꯥꯏꯔꯝꯕꯗꯗꯤ ꯑꯗꯨꯒꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯍꯥꯏꯔꯝꯗꯅ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯗ ꯚꯣꯠ ꯆꯦꯟꯒꯅꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯕꯨ ꯚꯣꯠ ꯆꯦꯟꯒꯅꯨ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗꯤ ꯆꯦꯟꯗꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯔꯥꯖꯅꯤꯇꯤ ꯇꯧꯖꯔꯤꯕ ꯈꯛꯀꯤ ꯑꯩꯈꯣꯏ ꯄꯥꯝꯖꯕꯒꯤ ꯇꯧꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯁꯔꯀꯥꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯃꯤꯠ ꯁꯍꯥ ꯂꯥꯛꯀꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗꯗꯤ ꯄꯕ꯭ꯂꯤꯛ ꯃꯤꯇꯤꯡ ꯇꯧꯗꯣꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯑꯩꯈꯣꯏ ꯄꯔꯃꯤꯁꯟ ꯄꯤꯔꯛꯈꯤꯗꯕꯅꯤ ꯃꯣꯏꯅ ꯇꯧꯕꯅ ꯌꯥꯕ ꯑꯩꯈꯣꯏꯅ ꯇꯧꯕꯅ ꯌꯥꯕ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗꯁꯨ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤ 10ꯗꯒꯤ ꯍꯦꯟꯅ ꯇꯤꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕꯒꯨꯝꯕ ꯃꯣꯏꯅ ꯇꯧꯕꯅ ꯍꯦꯛ ꯌꯥꯕ ꯃꯣꯏꯅ ꯃꯤ 1000 ꯇꯤꯜꯂꯒ ꯍꯦꯛꯇ ꯇꯧꯕꯤꯕ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯤꯒꯤ ꯈꯥꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯝꯖꯗꯦ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯕꯁꯦꯅꯥ ꯌꯨꯕꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇꯣꯏꯖꯝ ꯗꯦꯕꯥꯅꯟꯗ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯥ ꯑꯁꯤꯒꯤ ꯍꯧꯈꯤꯕ 12ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 13 ꯔꯣꯝ ꯇꯥꯔꯛꯄꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯀꯩꯔꯥꯎ ꯑꯦꯁꯤꯒꯤ ꯀ꯭ꯌꯥꯝꯒꯩꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯌꯥꯎꯗꯕ ꯀꯥꯔ 3ꯗ ꯂꯥꯛꯂꯒ ꯃꯍꯥꯛꯀꯤ ꯁꯪꯒꯣꯏꯗ ꯂꯩꯕ ꯄꯣꯠꯂꯝꯁꯤꯡ ꯊꯨꯒꯥꯏꯔꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯚꯣꯠ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯕ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯇꯧꯕꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯑꯀꯥꯏꯕ ꯑꯃꯗꯤ ꯁꯣꯛꯀꯗꯕ ꯊꯕꯛ ꯇꯧꯈꯤꯕ ꯂꯩꯇꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯑꯃꯗꯤ ꯄꯤꯔꯝꯕ ꯐꯩ ꯍꯥꯏꯈꯤ मोदी मखादा अमित शाह मखादा मखादा मनपुर मरुना सते इलेक्शन अपन पीजनब बीजेपी यून पार्टी कई मनपुर इलेक्शन इनर 1319 आफ्टर 1600 पार्टी